ꯆꯥꯗꯤ ꯃꯃꯥꯡꯗ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯐꯖꯅ ꯃꯥꯂꯤꯁ ꯇꯧꯔꯒꯦꯅꯦ ꯀꯤꯍꯣꯝꯁꯦ ꯑꯗꯨ ꯂꯩꯔꯒ ꯅꯩꯊꯔꯒꯦ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯃꯥꯂꯤꯁ ꯀꯔꯦꯒ तुमको अभी ꯆꯟꯅ ꯅꯪꯅ ꯂꯩꯕꯤꯔꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯊꯝꯅꯦꯜꯒ ꯑꯗꯨꯒ ꯑꯩꯒꯤ ꯇꯥꯏꯇꯜꯒ ꯎꯔꯒ ꯃꯌꯥꯝ ꯈꯪꯉꯝꯃꯅꯤ ꯉꯁꯤ ꯀꯤꯍꯣꯝ ꯑꯣꯏꯅ ꯅꯩꯊꯔꯒꯦꯅ ꯃꯌꯥꯝ ꯀꯤꯍꯣꯝꯁꯦ ꯑꯅꯤꯁꯦ ꯐꯥꯏꯠ ꯇꯧꯗꯣꯏꯅꯤ ꯀꯤꯍꯣꯝ ꯑꯅꯤꯁꯦ ꯉꯁꯤ ꯃꯣꯏ ꯀꯤꯍꯣꯝꯒ ꯑꯩꯒ ꯐꯥꯏꯠ ꯇꯧꯗꯣꯏꯅꯤ ꯀꯅꯥ ꯉꯝꯕ ꯌꯦꯡꯉꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯗꯨ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯗꯦ ꯉꯁꯤ ꯏꯆꯥꯅꯨꯄꯤꯁꯨ ꯂꯩꯇꯦ ꯌꯨꯝ ꯆꯠꯈꯤ ꯃꯌꯥꯝ ꯉꯁꯤ ꯃꯊꯟꯇ ꯑꯣꯏꯅ ꯀꯔꯤ ꯍꯥꯏ ꯃꯨꯛꯕꯥꯡ ꯍꯥꯏꯇꯥꯔꯦ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯗꯣꯔꯦ ꯃꯊꯟꯇ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯤꯍꯣꯝ ꯑꯅꯤꯁꯦ ꯆꯥ ꯉꯝꯕ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯁꯤ ꯑꯗꯨꯗꯤ ꯑꯖꯩ ꯃꯤꯇꯩꯒꯤ ꯃꯈꯥꯗ ꯆꯪꯕ꯭ꯔꯥ ꯌꯦꯡꯁꯤ ꯀꯤꯍꯣꯝ ꯑꯅꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯗꯤ ꯃꯃꯥꯡꯗ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯐꯖꯅ ꯃꯥꯂꯤꯁ ꯇꯧꯔꯒꯦꯅꯦ ꯀꯤꯍꯣꯝꯁꯦ ꯑꯗꯨ ꯂꯩꯔꯒ ꯅꯩꯊꯔꯒꯦ थुमगा मरक्का मालिश करेगा तुमको अभी चन्ना मालिश तौरगे मैं मोरक से ले रहा मोरक की उड़ूंगा तेरा चन्ना तो खाएगा मोरक से इसी तो खाएगा मैं lang dani na je kihom matam ni na kihom oina mukbang tuzare adu mayam chaba ngambra ngamoidara kihom anisa mayam yengnasi adu mayam chaba huzarage ahama chokhum jedi aji mitegi makhada oina chakungdurane adu mayam haurage kihom nai thaba sumai pai jare mayam tum bim dumai pai dironi ha chaba malam ni awal tumia awal Gimana itu? ꯃꯅꯨꯡꯒꯤꯁꯦ ꯆꯥ ꯉꯝꯗꯦ ꯆꯥꯗꯦ ꯑꯁꯦꯡꯕ ꯆꯥ ꯐꯠꯇꯦ ꯍꯥꯏ ꯃꯥꯅꯦ ꯈꯪꯉꯦ ꯑꯩꯈꯣꯏ ꯄꯤꯉꯥꯗ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯃꯃꯥꯅ ꯄꯤꯖꯗꯦ ꯍꯥꯏꯕ ꯑꯗꯨ ꯃꯇꯝꯗ ꯐꯠꯇꯦ ꯍꯥꯏꯅ ꯃꯌꯥꯝ ꯃꯅꯨꯡꯒꯤꯁꯤꯅꯤ ꯆꯥꯔꯔꯣꯏꯒꯦ ꯁꯤꯁꯦ ꯂꯣꯏꯁꯜꯂꯒꯦ ꯑꯁꯤ ꯑꯣꯏꯅ ꯅꯩꯊꯔꯒꯦꯀꯣ ꯍꯨꯃꯥꯡꯗꯨ ꯀꯥꯡꯕꯅ ꯂꯥꯡꯉꯦ
好了。คนเนี่ย爽。好诶，怎么样？Ngayon mabuksa. As kaya mani changre maya. Maya lore sa ba dito. Ani lore. Hao đấy maya. Maya ngasi video saya ngam sanga rồi. Sumtial là nè. Kihom chào đi maya. Chào được góc cái chào được hút qua được đúng rồi cái kihom gì. Khangau dari kadon changi no ya. Adu maya matang se video se lage maya video se nungai andi maya like comment share to mo duga no channel laum channel bu subscribe to mo channel subscribe to matam da maya bell icon to nambu matang video da maya na notification phangoi damak ta adu mathang video da maya ga kom phang da se adu ngasi oina maya bye bye.